Kangpokpi District N Boljankhulda Kuki Kulai Paiba Singna Bom Yauna Sangai Telamadi Tairin Pokpi Tamna Landarak Padagi Assam Rifles Ki Jawana Makul Ngakchaba volunteer Ani Sokle. Hojik Manipur da oiriba fiba masigi matang da khananaba Union Home Minister Amit Sahana political party pumnamaki oiba mifam ama lakliba June 13 da kaukre. Amasung Manipur da hojik oiriba fiba masi yengsinbiyo haina Maitai community na UN headquarters tamna rally chatuna amadi headquarter mamang da leptuna khongjang jangsinkre.